Nawa Sindamkon Pre-Primary Teachers Training Institute ki anauba batch ki dama form thaba hojai. Subnatagi akaknaba sit masing tara khaktamak lawjagani. Ningthine experience lairiba oja kayana thakpi tapiriba institute asida ngasi bagling sinbiraktuna Khudongchaba sing asi lawbiho. Pizariba subject singdi English, Hindi, Maitai Maye, Yoga, Rhymes, Computer, Psychology, Method of Teaching, Drawing, Arts and Crafts, amadi Storytelling ni. Relief camp da lairiba ichalinaw singidamakta hena khudongchana nabagitama aikoina pizariba course asigi fee asi subnatagi saruk ahum thokpagi saruk ama khaktamak thibiraga course asi yawa yabagi khudongchaba adu ningthine experience lairiba oja kayana thakpi tapiriba institute asida ngasi bagling sinbiraktuna khudongchaba sing asi lawbiho.